movie asigi wari asi udigi onba monster amana corner kauraba chai tarani thoida ngairiba nupa macha amagi manakta pung baroga minute tare taba khudingi mahakki manakta monster restaurant laktuna mangonda wari ahom bulibirami asigi matungda film asigi lorakpada hariba monster asina corner hariba nupa macha asigi mama asibu cancer na adun leriba sibu puduna chakhibagi wari amani prime review presenting a monster cons A monster con hariba movie asina horokpada corner na tumlingai matam asida mahakki mamangda makhoigi yum asigi nakanda leiriba church asibu loina ningkhaiduna yamna lurba guha ama sengkrami hariba guha asida mahakki mama asibu tasalami adudagi corner na mahakki mama asibu kannabu honabu matam asitadi mahakki mama asibu di kanma ngamlamde asumna tawduna mahakki makeup achi tholaklami sigi matungda corner na school chatnabagi mahangna chajanabagi loina semlami mahangna karigi asumna tawribano haribadi mahakki mama asi cancer naba asigidama oirami adudagi corner na school jaro matung asida makhoigi oja asina lairik taklinga matam asitadi mahakna phamliba table asigi mamangda mangonda numik khudingi phobiba marup ama lerami hairiba marup asina mangonda che amada iduna sumna haireklami aikoina class loira matungda aikoina numik khudingi thengnaba adugumla nanga thengnasi hairami asina maram oibana corner na jamna sawarduna nupa asida yengle matam asitadi makhoigi school oja asina corner gi manakta laktuna corner da sumna haireklami corner nangi nasadu narabara hairami adubu corner nadi kadmi tawdi hairami makhoigi class asi loraga corner gi manakta mangonda phugani hairpa nupa asina makhoigi team kharaga lonana corner asibu adukimtik furami asig matungda mo corner na mayumda halakpa matam asitadi makhoigi jum asida DVD player ama lerami adudagi mu corner gi mamana mangonda sumna haireklami lairiba DVD player asi nangi nabuboki film project ani harami asig matungda makhoi na projector asidagi makhoi gi TV sida King Kong gi film amu kaptuna yengduna lerami hairiba matam asitadi mahakki mama asiti tungkhirami asigi matungda corner na mahakki table changduna lairik paringa matam asitadi numidangi pung 12 minute tare taraklami asina maram oibana mahakna iramba pension kya amasu laimaida tarami adudagi corner na jamna kijaraduna mahakna lairiba ka asidagi thonawda jengtok matam asitadi makhoigi yumgi mapanda leriba church ki manakta horba khonang asi masa matomda pokhairaktuna yamna chawba monster ama olaklami asina maram oibna corner si yamna kijarami asig matungda monster olaba uwasina corner gi manakta laktuna corner asibu mahakki jum manungdagi puthokuna corner da sumna hairami aina baroga minute tare tab khudingi nangi nanakta laktuna aina wari ahum butahangani sigi matungda mari su wari adubadi nangna engonda tahangadabani hairami matam masitadi mu corner na monster asida sumna hairami aigi ifamdadi wari amata leite hairami adubu monster asina mu mangonda sumna hairami nangi namangda numi khudingi uriba nangi namabu church ningaibada sikhibagi wari du engonda tahangadabni hairamduna monster asdi maham asidagi mahakki leifam aduda chatkhirami asigi matungda corner na yamna kijaraduna mahakki mamagi phamung asida tumlaga haina tawu matam asidadi mamana mu mangonda sumna haireklami nangi phamungdo tumlusu hairami aduding corner na mamada sumna hairami ima ai nangi phamung asida minute manga khitang pothage hairami adubu corner di maham asida warana tumkhirami nongala matungda mu corner na mahakki manakta numidang monster ondun lakhiba uwasigi manakta chatlage haina lakpa matam asidadi maham asi leiriba gate asibu masa matomda hangtoklami adudi corner na manungda changlage haina tawba matam asida mu mahang asumna khalami aina maham asida changba yade haiduna mayumda handuna laklami sigi matung corner na mayumda halakpa matam asidadi mahakki mabok asi maham asi laklami aduga musu mabokna corner da sumna haireklami nangi namana cha thakninge hai nangi namagi damak chini yaudaba cha lolo aduga sumatakta nabok aigidi coffee oina lolo hairami asina maram obina corner na mama amadi mabokki damak cha lonabagi damak makhoi ki chalasida cha lonba horami hairiba matam asitadi corner gi manakta mahakki mabok laktuna mangonda sumna hairami nangi namagi anaba si jamna henjale asina maram oibna nang aigalonena aikhoi yum aduda leirose hairami adubu corner nadi mabokta sumna hairami aidi ima asibu thadoktuna chatpa ngamlo hairami matam asidadi mahakki mama asi anaba asina maram oibna leimaina tukhirami asina maram oibna corner gi mabokna mama gi manakta tension duna corner da sumna laurami nangi nama asi anaba asi jamne henjale nangi namagi chanabi hida adu poro hairami adudi corner na mahakki mama gi hida asibu mabokta pira matung asida mahakki mama asibu hida asibu mahakki mabok asina pithak pirami hairiba numit asigi numidang asida mu corner gi mabokna corner da fi kharabu piduna asumna hairami nangdi ngasi sofa da tumluro hairami adudi corner na mahak sofa da tumnabagi damak fi sing asi poroktuna tumlingai matam asidadi ahingi pung 12 minute 3 taraklami asin maram oibna monster asi lakpagi matam joromi
matam asinadi cornergi yum asig manungda leiriba pochai sing asi makhoigi yumgi thong tamna loina paikirami adudagi corner na khangma ngamlami monster asi lae haiduna yumgi thong asibu hangtokba matam asidadi udagi onba monster asi cornergi manakta leptuna lerami asig matungta corner na monster asida asumna hairami haujikti aigi wok lei nangna maham asida wari liba jaroi yamna thungna chakro hairami adudagi monster asina mu corner da asumna hairaklami aina nongonda ngasi ligadabo wari asi thainigi ningthaugi wari ni hairami asina maram oibana corner na sujarami adudagi monster asina maaki wari asibu liba horaklami monster gi wari na horokpada ngasidagina chahi chamnga mangangi wari amabu aikhoida pusalei hairibu wari asida ningthau ama leirami ningthau asigi machanupa ahum chu leirami adubu ningthau asigi machanupa ahum asidi makhoina lan choknaba chapra matamda maham asir leiriba yamna phattaba monster amadi cha kyana loina hatokhirami asiguma mayam asi oibana ningthau asigi nupi asisu macha sing asi siri haibagi damak maksu ching amadagi chongthadun sikhirami hairiba matam asidadi ningthau asigi masunupa ama kitang lehaurami asigi matungda mu ningthau asina mahakki masunupa asibu machanupa singda tambikhiba langumna fajana tambirami asumna chum matam haukhibana ningthau asina mu atopa nupi amaga lohonglami adubu lohongliba nupi asidi mahol masi leiriba miyoi sing asina maibi amani haiduna santokpirami adubu ningthau asidi ahal loisalakpana maram oibana mahakti mahol masida sikhirami ningthau asina sikhra matungda mahakki masunupa asidi chahi sudabana maram oibana mahakna naungna lohongkiba nupi asina ningthau konung asigi ningthau oihorami hairiba matam asidadi ningthau asigi masunupa asina laubu nupa amagi macha nupi amaga nungsinarami hairiba nupi asi masak sujamna fajarami asina maram oibana ningthau asigi masunupa asina nupi asiga lohongma pamlami adubu ikhang khanguduna makhoi aniga manakta ningthau oiduna leiriba nupi asina laktuna mahakki masunupa asida aikhoini lohongsi hairami adubu ningthau asigi masunupa asinadi hairiba nupi asidi yamna phattaba maibi amani khanduna laubu nupa asigi macha nupi su puduna maham amada chenkhirami asigi matungda makhoinina u amagi makhada tumdu leirami nongala matungdadi ningthau asiga tominariba laubagi macha nupi asidi maham asida sidunu leirami asina maram oibana mu ningthau asigi masunupa asina makhoigi khungang adu leiriba miyoi sing aduda asumna haijalami nupi asina siribasi aigi bokna hatni haiduna santoklami asina maram oibana ningthau konungda leiriba mi mayam amadi khungang asi leiriba mi mayam sing asina ningthau asibu hatnabagidam laklami hairiba matam asidadi udagi onba monster asina ningthau asibu kanbiduna yamna secret oiba mahom amada thamlami asigi matungda ningthau asigi masunupa asina mahom asida ningthau oiduna yamna nungaina hingna panu lerami adugi smatakta mahom asi leiriba miyoi sing asina ningthau asigi masunupa asibu nungsirami madudagi mu angang nupa macha asina mu monster asila sumna hairami nangna karigidamak laubagi macha nupi phaliba ningthau nupi dubu nangna karigi kanbiribunu hairami asigi matungda mu monster asina mu angang asita gyan tanabagi fajana hairaklami tasengbadi laubagi macha nupi halibadu maharani aduna natte mahak halibadudi ningthau adugi masunupa aduna hatpani mahakna karigi aduna tawribunu haibadi mahakki mabok asibu maham asigi tanthokutuna mahakna ningthau oinabagini hairami adudugi cornerna monster asida asumna hairami adudi faribasi kanano aduga fatribasini kanano hairami adubu monster asinadi ai adugumba amata khangde haiduna mahakti maham asidagi chatkhirami mathangi numita mo cornergi mabokna mangonda sumna hairami haujikti america da leiriba nangi napa adusu sunday numita laklagani nangi namagi anaba sibu leng nabagidam hairamduna corner asibu cornergi mabokna mahakki mayum asida pudun laklami matam asida mo cornergi mabokna mangonda sumna hairami mangdu uriba gari asi aigi imagi gari ni hairiba gari asidi pungsu amata soinaba natte pung phajana chummi adugi samatakta nangna karigumba maham asidagi chaningba tarabadi freeze manungda loina yaubani freeze dagi lokthokutuna salaga chaw adubu maham asi leiriba posai sing asi nangna amata chokpa jaroi haramduna mahakki mabok asidi maham asidagi chatkhirami mahakki mabokna chakra matungda mu cornerna mabokki maimda leiriba posai sing asibu mathang mathang pairami asig matungda cornerna yum asig manungda leiringa matam asida mahakna leiriba yum asigi calling bell asi khangalami adudai cornerna tholoktuna jengma matam asidadi mahakki mapa asi laklami asina maram oibana corner si yamna harau jarami asig matungda corner gi maparna corner sibu park amadi atopa restaurant kya da puduna koiba pubirami matam asida mo corner na mahakki mapada asumna hairami ipa aisu america da lakya hairami adubu mahakki mapanadi magonda sumna hairami hairiba maham asidadi nangi yumsu leiribani adugi sumatakta nangi school si loina leiribani nangna america da lakpa jaroi aina leiriba maham adudi leifam babu leibana te hairami asina maram oibana mahakki machanupa asi yamna thawai nungairamde
ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯄꯥꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯌꯥꯗꯕꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯊꯨꯒꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯍꯥꯏꯔꯝꯕ ꯒꯥꯔꯤ ꯑꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯡ 12 ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯔꯅꯔꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 9 ꯇꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯃꯤꯅꯤꯠꯀꯤ ꯀꯇꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯅꯤꯠꯀꯤ ꯀꯇꯥ ꯑꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯕꯁꯨ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 9 ꯇꯥꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯎꯗꯒꯤ ꯑꯣꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯑꯗꯨ ꯅꯪꯉꯣꯟꯗ ꯇꯥꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯋꯥꯔꯤꯅ ꯍꯧꯕꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ 100ꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯁꯜꯂꯛꯏ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯃꯅ ꯅꯥꯄꯤ ꯁꯤꯅꯥꯗꯒꯤ ꯍꯤꯗꯥꯛ ꯀꯌꯥꯕꯨ ꯁꯨꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯔꯆꯀꯤ ꯄꯥꯁꯇꯔ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯅꯨꯕ ꯑꯗꯨꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯑꯩꯅ ꯁꯦꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯍꯅꯨꯕ ꯑꯁꯤꯕꯨ ꯕꯣꯏꯀꯣꯠ ꯇꯧꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯅꯨꯕ ꯑꯗꯨꯅ ꯁꯦꯝꯖꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯅꯥꯝꯇ ꯂꯩꯕꯤꯔꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯅꯨꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯥꯁꯇꯔ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯗꯦ ꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕ ꯑꯁꯤꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯌꯥꯟꯅꯕꯒꯤ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯎ ꯄꯥꯝꯕꯤ ꯑꯁꯤꯗꯒꯤ ꯍꯤꯗꯥꯛ ꯁꯦꯝꯗꯨꯅ ꯑꯅꯥꯕ ꯈꯨꯗꯤꯡꯃꯛ ꯐꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯁꯇꯔ ꯑꯁꯤꯅꯗꯤ ꯎ ꯑꯁꯤ ꯌꯥꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 2 ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯉꯝꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯄꯥꯁꯇꯔꯅ ꯍꯤꯗꯥꯛ ꯀꯌꯥ ꯊꯥꯔꯕꯁꯨ ꯐꯠꯂꯝꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯝꯂꯕꯁꯨ ꯑꯃꯠꯇ ꯐꯔꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯄꯥꯁꯇꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 2ꯁꯨ ꯐꯅꯕꯒꯤꯗꯃꯛ ꯍꯅꯨꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ 2ꯁꯨꯕꯨ ꯀꯟꯕꯤꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯍꯅꯨꯕ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯎꯗꯨ ꯑꯩꯅ ꯌꯥꯟꯊꯠꯂꯒꯦ ꯅꯪꯅ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯅ ꯍꯅꯨꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯑꯣꯏ ꯅꯪꯅ ꯎ ꯑꯁꯤ ꯌꯥꯟꯕꯒꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯅꯪꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯁꯣꯔ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯅꯨꯕ ꯑꯁꯤꯅ ꯑꯃꯨꯛ ꯄꯥꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯤꯗꯃꯛ ꯅꯪꯒꯤ ꯏꯁꯣꯔ ꯐꯥꯎꯕ ꯀꯥꯎꯊꯣꯛꯄ ꯉꯝꯂꯦ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ 2ꯗꯨꯕꯨ ꯑꯩꯅ ꯀꯜꯂꯔꯣꯏ ꯃꯈꯣꯏ 2ꯗꯨꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯅꯨꯕ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ 2ꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯍꯅꯨꯕ ꯑꯗꯨꯕꯨ ꯍꯥꯠꯇꯕꯤꯗ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯕꯗ ꯌꯥꯎ ꯇꯁꯦꯡꯕꯗꯤ ꯍꯅꯨꯕ ꯑꯗꯨ ꯌꯥꯝꯅ ꯐꯔꯤꯕꯅꯤ ꯐꯠꯇ꯭ꯔꯕꯗꯤ ꯄꯥꯁꯇꯔ ꯑꯗꯨꯕꯨꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯏꯁꯣꯔ ꯐꯥꯎꯕ ꯀꯥꯎꯔꯤꯕꯗꯨ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯂꯣꯏꯅ ꯊꯨꯒꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯅꯔ ꯃꯈꯣꯏ 2ꯅ ꯊꯨꯒꯥꯏꯔꯝꯃꯤ ꯀꯣꯔꯅꯔꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯊꯨꯒꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯀꯤ ꯄꯣꯠꯆꯩ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯣꯛ ꯏꯕꯣꯛ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯃꯃꯥ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ 2ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯅꯔꯒꯤ ꯃꯄꯥꯅ ꯀꯣꯔꯅꯔꯒꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯕꯕꯥ ꯅꯈꯣꯏꯅꯤ ꯈꯟꯅꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯑꯩꯈꯣꯏꯅꯤ ꯈꯟꯅꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯔꯅꯔꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯎꯕ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯁꯤ ꯐꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 9 ꯇꯥꯕ ꯉꯥꯏꯔꯝꯃꯤ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 9 ꯇꯥꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯣꯟꯁꯇꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯔꯅꯔꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅꯗꯤ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯅꯥꯕꯗꯨꯗꯤ ꯑꯩꯅ ꯐꯍꯟꯕ ꯉꯝꯕ ꯉꯝꯗꯕ ꯑꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯀꯣꯔꯅꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯔꯅꯔꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯆꯠꯂꯨꯁꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯕꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ
ꯑꯗꯨꯕꯨ ꯀꯣꯔꯅꯔꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯅꯥꯕꯁꯤ ꯐꯤꯕꯝ ꯌꯥꯝꯅ ꯍꯦꯟꯖꯜꯂꯝꯃꯤ꯫ ꯑꯗꯨꯗꯩ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯅꯥꯕꯁꯤꯕꯨ ꯌꯦꯡꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯊꯣꯡ ꯑꯁꯤꯕꯨꯗꯤ ꯊꯤꯡꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀ꯭ꯂꯥꯁ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯨꯕꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤꯕꯨ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯣꯔꯅꯔꯗ ꯐꯨꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯣꯔꯅꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯠꯇ ꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔ ꯑꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯨꯡ 12:09 ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯎꯗꯒꯤ ꯑꯣꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤ ꯀꯣꯔꯅꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯑꯗꯨ ꯅꯉꯣꯟꯗ ꯂꯤꯔꯒꯦ ꯍꯥꯏꯅ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯝꯇꯅꯁꯨ ꯌꯦꯡꯕꯤꯗꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯐꯔꯦ, ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯇꯝ ꯑꯗꯨꯗ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯟꯁꯇꯔ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯂꯛꯅꯕꯤꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯐꯨꯔꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯕꯅ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯉꯣꯟꯗ ꯂꯛꯅꯕ ꯃꯤ ꯑꯁꯤꯕꯨ ꯇꯥꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯑꯁꯤ ꯐꯨꯕ ꯂꯣꯏꯔꯒ ꯀꯣꯔꯅꯔ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯀꯧꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯤꯕꯅꯣ? ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯗꯤ ꯐꯔꯦ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯅꯤꯁꯃꯦꯟꯠ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯅꯤꯁꯃꯦꯟꯠ ꯑꯃꯠꯇ ꯄꯤꯔꯣꯏ, ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯥꯕ ꯑꯃꯗ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯄꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯃꯨꯛ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇ꯭ꯔꯤꯠꯃꯦꯟꯠ ꯇꯧꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔꯅ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯑꯩꯕꯨ ꯐꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎ ꯑꯗꯨꯗꯒꯤ ꯍꯤꯗꯥꯛ ꯁꯨꯡꯗꯨꯅ ꯐꯕ ꯌꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯐꯅꯕꯒꯤꯗꯃꯛ ꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯎ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯇꯨꯝꯅ ꯂꯩꯔꯤꯕꯁꯤ ꯍꯧꯗꯣꯛꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯍꯨꯝ ꯑꯗꯨ ꯂꯣꯏꯅ ꯂꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯃꯔꯤꯁꯨꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯂꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯅꯔꯅꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯔꯤ ꯑꯃꯠꯇ ꯂꯤꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯐꯝꯗ ꯋꯥꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ ꯅꯪꯒꯤ ꯅꯃꯪꯗ ꯍꯟꯖꯟ ꯍꯟꯖꯟ ꯎꯕ ꯅꯪꯒꯤ ꯅꯃꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯑꯩꯉꯣꯟꯗ ꯂꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯒꯤ ꯅꯃꯥꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯦ, ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯔꯆ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤꯅꯤ, ꯅꯪꯅ ꯌꯦꯡꯉꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ, ꯏꯃꯥ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯅꯨ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯔꯆ ꯑꯁꯤꯕꯨ ꯅꯤꯡꯒꯥꯏꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯟꯖꯟ ꯍꯟꯖꯟ ꯎꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯀꯣꯝ ꯑꯁꯤꯗ ꯇꯥꯗꯨꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯅꯔꯅꯗꯤ ꯃꯃꯥ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯌꯥꯟꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯐꯝ ꯑꯁꯤ ꯇꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯃꯥ ꯑꯗꯨ ꯅꯪꯅ ꯅꯈꯨꯠ ꯊꯥꯗꯣꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯅꯔꯅꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯨꯕు ꯑꯩꯅ ꯊꯥꯗꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯣꯔꯅꯔꯗ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯣꯔꯅꯔꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯣꯛꯄꯅꯤ, ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯤꯈꯤꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯃꯔꯤꯁꯨꯕ ꯋꯥꯔꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯔꯅꯔꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯍꯧꯖꯤक ꯌꯥꯝꯅ ꯋꯥꯔꯦ, ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯇꯨꯝꯂꯤꯕꯁꯤ ꯎ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯇꯨꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛꯅ ꯒꯥꯔꯤ ꯑꯃꯕꯨ ꯊꯧꯗꯨꯅ ꯀꯣꯔꯅꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯃꯥꯒꯤ ꯑꯅꯥꯕꯗꯨ ꯌꯥꯝꯅ ꯍꯦꯟꯖꯜꯍꯧꯔꯦ, ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯕꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯕꯣꯛ, ꯑꯩꯅ ꯅꯪꯒꯤ ꯊꯨꯒꯥꯏꯈꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅꯗꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯀꯔꯤꯝꯇ ꯈꯟꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇ꯭ꯔꯦꯟ ꯂꯥꯛꯇꯨꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯇ꯭ꯔꯦꯟꯒꯤ ꯕꯦꯔꯤꯌꯔ ꯑꯁꯤꯕꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯇ꯭ꯔꯦꯟ ꯑꯁꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛꯅ ꯀꯣꯔꯅꯔ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ
ꯎꯗꯒꯤ ꯑꯣꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯀꯣꯔꯅꯔꯅ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯀꯣꯔꯅꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯅꯃꯥ ꯑꯁꯤ ꯁꯤꯒꯗꯧꯔꯦ ꯅꯪꯒꯤ ꯅꯃꯥꯒ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯀꯞꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨꯁꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯔꯅꯔ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯎꯗꯒꯤ ꯑꯣꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨꯁꯨ ꯀꯣꯔꯅꯔꯒꯤ ꯃꯃꯥꯅ ꯎꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯃꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ ꯀꯣꯔꯅꯔꯒꯤ ꯃꯃꯥꯅ ꯁꯤꯔ ꯃꯇꯨꯡꯗ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛꯅ ꯀꯣꯔꯅꯔ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯣꯔꯅꯔꯒꯤ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯁꯣ ꯑꯃ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯔꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯅ ꯊꯥꯏꯅ ꯂꯩꯔꯝꯕ ꯔꯨꯝꯅꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯔꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯔꯅꯔꯅ ꯃꯕꯣꯛꯅ ꯄꯤꯔꯛꯂꯤꯕ ꯁꯣ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯔꯝꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯦꯛꯂꯝꯕ ꯗ꯭ꯔꯣꯌꯤꯡ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯦꯛꯂꯝꯕ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯔꯅꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯔꯤꯕ ꯎꯁꯤꯡ ꯑꯃꯗꯤ ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯂꯤꯔꯛꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯌꯥꯒꯤ ꯄꯤꯛꯆꯔ ꯀꯌꯥꯁꯨ ꯌꯦꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯀꯣꯔꯅꯔꯅ ꯂꯥꯁꯀꯤ ꯐꯣꯇꯣ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯂꯥꯛꯄ ꯒꯤ ꯑꯣꯟꯕ ꯃꯣꯟꯁꯇꯔ ꯑꯁꯤꯒꯤ ꯃꯅꯒꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯃꯣꯟꯁꯇꯔ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯀꯣꯔꯅꯔꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯍꯧꯖꯤꯛ ꯆꯦꯅꯦꯜ ꯑꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ 2 ꯂꯩꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯨꯚꯤꯁꯨ ꯁꯥꯡꯅ ꯂꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯅꯧꯕ ꯃꯨꯚꯤꯁꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯦꯞꯆꯈꯤꯅꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ